Imphal da phongkiba tongan-tonganba pause-singdagi lawkhatjaba maruoiba pau khara sandokna pijari. Haukiba tha mari sida Manipurda violence amata thokhide haina Amit Shah na parliamenta phongdokibado aranbani. Haukiba tha mari asida Manipurda violence ki thawdok amata thokhidre haina parliament session da Union Home Minister Amit Shah na phongdokiba wafam adu aranbani. Kumja lisingani kunmari ki December tha dagi sahi asigi March tha fawda mioi taret sikibagi report lai haina de queen ki report amana hairibani. Report aduna hai tha asigi ahumda pangthokiba parliament session da Union Home Minister Amit Shah na claim asi tawkibani adum oinamak haukiba kumja lisingani kunmari ki December dagi sahi asigi March fawda relief camp ta masa matanda seizure khibagi case ama yauna mioi taret laikhidabagi report lairi kumja lisingani kunmari ki December 13 da Bihar da sinmi ani sakhangdaba singna kakchingi manung chana leiba mafam amada nomaina kaptuna hatkhi thawdo aduda laikhidraba sing adudi Bihar dagi Suna Lal Kumar sahi tara Nepal amadi Sarat Kumar sahi tara tare ni sahi asigi February 13 da Imphal West District ki CRPF ki personnel amana masagi kem manungda nomai kapthorakpadagi CRPF ki personnel ani laikhidabane amadi Nepal na asok apan nangkhibani thawdok aduda nomai kapthorakiba personnel adusu masa mathanda kapsinduna laikhidabani sahi asigi March Nepal da Union Lengakna Manipur da free movement yahallagani haina lauthokiba aduna maram oiraga Kangpokpi district da haukiba ihauda mioi ama laikhidaba yauna mioi kaya amana asok apan nangkhibani numit aduda security ki akanma section tawrang marakta bus ama Kangpokpi phawraga chatnaba honabada athingba pirakpadagi security ga muknarakpadagi thodok adu thokibani thodok aduda laikhidraba mioi adudi Lalgun Sangsit sai kawi Jahi asigi March 18 da Maramsung Jomai Furup anigi marakta Irang Thokhidre Churachandpurda mioi ama laikhidabani laikhidraba mioi adugi maming Lanpuri Pakhumante kawi haina de queen ki report aduna makhata na palli Makatarakpada MLA Nurul Hasan gi damak NPP na chapchana lepkani haina YJY Kumarna phongdokre WAF Amendment Act 2015 gi mayokta National People's Party NPP Manipur State ki working president oiriba MLA Nurul Hasan na Supreme Court ta thengnagadoriba asida NPP na chapchana mahaki damak lepkani haina party asigi state president oiriba hanagi deputy chief minister oiramba Nyumnam Joy Kumar na phongdokre Naurem thongda leiba NPP state ki office ta ngarang pangthokiba paugi mifam amada Joy Kumar na mathaki wafam asi phongdoladuna mahakna hai ek asigi mayokta leiba asina leiriba Muslim community singna yaningdabagi achoba iho ama hojik changsili mara asida NPP Manipur gi working president oiriba MLA Nurul Hasan su ek asigi mari leinaba Supreme Court ta case ama file tokre MLA Nurul Hasan na ek asigi mayokta Supreme Court ta thengnagadoriba asida party asigi maikeidigi angamba mateng pangani hainasu mahana phongdoki paugi mifam aduda party asigi lujingba sing executive member sing youth front ki maru oiba thopuroi singso saruk yaduna phangdoki Makatarakpa pauda pangan khunaibu thawai usitaba manba mongda wachoi ngangba lepiu haina AMPY na phongdoragli social media da pangan khunaida thawai usitaba manba mongda wachoi ngangba khudakta lepiu haina all maitei pangan youth association AMPY na thadorokpa cherol amana hairi cherol asina hai lamdam asida mahirol dagi nungsi chanana awana saruk yanaduna laminaraklaba yellow purup singi marakta ngaihak leitana shanti pamdaba achan miran naiba masagi lu tongda communal gi wakhalon leiba masana masabu lebak ningbani miyam gi leader ni khanjaba mioi khara punsillaga organization semlaga social media da gunda saduna post thagatpa comment piba kanglup amagi kak thinduna khanaba hauba khudakta lepkadabani nisha khaiba manba mongda kanglup masel gi marakta hunaduna thamoi gi oiba mari thugaiduna Mairik pidagi maijaubi haunaba siliba tharangasi makata na tawbiganu criminal ge wakhal chenba mahik sing asibo kanglup natraga lupki lusingba ohendringai mamangda yellow furup singi puwari hana naina handuna wakhal tahanduna lusingba ohensi dharma haibasi yamna lubani masidagi lanjau kaya thokrabani kanglup amagi miyai singna maram suklai leitana athopa furup ki liningda awok apa Chaduna karem kathainaba lepiduna isa isagi lining laison masak khangnaba khonasi masida tawai usitaduna kanglup furup kayana khundariba lamdam asida emotional integration thugaiduna waraba lamdam asida machet tanaba amuk silakpagi mayokta aikoi puna leminarasi loinana lebak ki lucingba singna stage
mathakta miyam tinba mafamda natraga media khaktada nungsi chananabagi amata oiba wafam phongdoklaga nakandana cinema yengbagum tumina laithoklaga khunai asigi mahiksing thadoklaga hainingba haihanduna thamba asinade aikhoigi apunbagi manglan fuditta mangjong chongba tagadra haina paiba phawi amaromda Home Department Cybercrime Cell amadi lebaki damak chen chongliba singna kumhai kengduna leibagi mahut matam chana laksin biu mamingtagi oina leader khaktagi khanbi ganu fattaba singsu warakpa haibiu social media sijinariba ichil inau singnasu sel khara fangnaba natraga popular oinaba bihu yamnaba kumna thijindana pau sandokpa amasung tonganba khundaminariba phurup kanglup singbu hunba kudukta lepiro masigi mahut chawkhutpa nungsi chanabagi wari oina sandokpiu masida yamdrabada loop asina wakhalon manaba loop singa punsillaga akanba khongthang thanglakloy hainingai leite haina chero asina makatana phongdorali Makha tarakpada political activist amagi yumda bom thamjilamle hairi political activist hobum Gita Jain-gi gari mamang lekai da leiba mayunggi geta ngarang numidang pung 10 makhairom tarakpa matamda sakhangdaba singna hand grenade ama thamjilamle hairi presna phongba pawgi matungina bom adu kanana karigi damak thamlambano haibadi hojik phawbagi oina khangba ngamdri bom aduga konana Last warning haina thabasi amasu thamlamki hairi mafam aduda police ki team ama changchinuna yengsilaba matung bom adu asoyangam yaudana lokhatkre haina su paw sina makhatana phondorali makatarakpa yamna maruoiba update amada barak amadi makuru thong sabada niyom chumna sakhidrabra haibagi chingnaba leire haina phondoknarakle Manipur miyamgi lifeline oiriba National Highway 37 Imphal Jiribam lambi paringda saba Loiduna Prime Minister Narendra Modi na sanga khiba maruoiba thong ani haibadi barak amadi makru thong asi saba matamda hanagi ED oina thawpuriba Rajiv Sut and CSIDSL amadi BIPL Manipurgi MD in charge su oiriba myoi anina thong asi sabada yamna chauna lautuna duna quality maintain tawdrabra haina singnaba ama leire hairi hiramasi gi matangda pawsi sina phongba pawgi matung innadi thong ani asi sabada original DPR gi matung inna ningthina foundation tawduna file foundation yauduna sagadaba adu tawdana sakhibagi mami chauna tare loinana higher authority dagi approval lodana loinana thong mathaki superstructure su bro tranking grinter tawbagi mahuta Trace Grinter oina tawbagi mami tare masina maram oiraga original DPR da leiriba thong asigi structure dagi chada nifugi mapangal hanthahalle loinana chada kunthra gi cost saving su company na laure aduga aremba paisana MD Rajiv amadi BIPL Manipur gi MD in charge oiriba myoi ani asina manaraga haina thoklabra haibagi chingnabasu chauna leiri maramaduna higher authority singna athobada miyeng changbinaba pungning singsinjari hairi Makha tarakpada Maharaj Narasingh Hena Ningsingba Mathou Tai haina ex-CM Birena phongdokre ngarang April 13 Maharaj Narasingh laikidabagi chahi chama humbudra manga suba Ningsing kumonga mari leinana hanagi chief minister Nongthombam Birena ngarang masamaki Manipurda oiriba phibam masida mahakna Maharaja gumba asi hena Ningsingba Mathou Tai haina phongdokre hanagi chief minister Nongthombam Birena mahaki ex posta thadorokpa warol amada ngasi aikoina Maharaj Narasingh laikidabagi chahi chama humbutra manga suba Ningsing kumon thorom pangtholi thorom asi Maharaj asina laikidababu icham chamna Ningsingba nate Maharaj asi Manipur Levy commander ama oikibada natana ningthau ama oina mariba kidamak sibaki kidaba miyoi amani kumjali singama chanipan kun maridagi kun taruk phawba choknakiba ahanba Manipur Anglo Burmese warda iningthau asina Manipur bu foreign occupation dagi ningkha tamba purakhiba athoiba miyoi amani haina singtharakle ahanba Anglo Burmese warda mahana Manipur Levy commander ama oina Burmese force of Manipur dagi tanthokuna ningkha tamba lebak ama amuk hanna Manipur gi miyamda khusinnaki ngasi Manipur asi yamna tangdu leitadabi phibam amada leiri masi chumnagi lanmina landarakpa khakda nate masing thingamdraba illegal immigrants singi chaitheng ama lakpa asinani aikhoigi saktamda amadi aikhoigi tunglam chatta piri ngasi lamdam asigi miyamna thengnariba awaba asiga puwarigi tangkak singda thengnakiba awaba manaramdabadi yai adubu Manipur kannabagi thona lingjel ama haiba adudi ahongba leite chap manai haina su mahakna phongdokhi
Maka tarakpa pauda Jiribam Imphal Railway Line Project matam chana loisinaba thabak paikhatpa yaba khudingmak paikhatli haina Rabnitna sanajawbada khangalakre. Jiribam Imphal Railway Line Project matam chana loisinaba paikhatpa yaba thabak khudingmak paikhatli haina Railways and Food Processing Industry gi Ministry of State Rabnit Singna Rajya Sabha gi MP Ningthau sanajawba lasembada aiba chiro tharaktuna khangalakre. Wafam masi Jiribam Imphal Railway Line Project athubada loisinbinaba MP Ningthau sanajawbana chahi asigi February 3 da fangkiba chani humbutare suba session gi parliament mifam gi 0 hour gi matamda pukhallakiba wafam amaga mari leinana Railway gi Minister of State Rabnit Singna MP Ningthau sanajawbada khangalakibani. Minister of State Rabnit Singna thamlakiba warol aduda hai Jiribam dagi Imphal phawbagi kilometer chamaga Taramathoi sangba railway line project asi athubada loisinaba paikhatkiba wafam adu yengsille hairiba anoba project asi Imphal bu Indian Railways Network ka samnahannabagi damakta paikalakpa project ni project asigi changlaba yai haina panariba sempham asi lupa crore 19 chani humbudra mari point yankaitere ni kumja lising ani kunmari gi March 13 fawbada project asiga mari leinana lupa crore 13 chamri kunmari gi senpham sijinakre haina su palakli. Lotuna thamlamba yamlaba nongmei amadi maru sing phangba ngamkre security force na thibu humbagi thabak chathabada lalhobani chingnaba singna lotuna thamlamba yamlaba nongmei amadi maru sing bulletproof jacket na chingba sing phangba ngamkre police tagi phangba pawgi matung ina saiton amadi hayai kon lonaba mafam amada lalhobani chingnaba kangbu singna yamlaba nongmei yamlaba maru amadi atai polam kaya lotuna thamle haibagi akaknaba paw ama phangba ngamki pawadu phangbaga ngarang ayuk pung 3 lom tabada PGCI Police Station के कांगबू बिष्णुपुर पुलिस की कमांडो 13 सुबा गढ़वाल राइफल्स अमदी 73 सुबा CRPF की जवान सिंह यावना कंबाइन फोर्स अमा चंगसिनदुना थीबु हुंबगे थबक सिंह अदु चथकी अयुक पुंग निपाल फाव चथकीबा थीबु हुंबगे थबक अदुदा यामलबा खुचु खुलाई सिंह फंगबा ngamkhibani हारि फंगबा ngamkraba खुलाई सिंह अदुदी मैगजीन यावदबा बॉल एक्शन राइफल अनि बॉल एक्शन राइफल तरेट तारानिथोय बॉल डबल बैरल राइफल अमा मैगजीन यावबा इंसास राइफल अमा वाकी टोकी सेट अमा फ्लायर गन एम्बुनेशन मंगा ग्राम चनिपाल मरिफुद्रा लुम्बा IED अमा 12 बोर की अहांग बंबरू अनि 12 बोर की कास्ट्रीज अमा MM 5.56 की कापा यारिबा मरु राउंड मंगा 303 राइफल की मरु मंगा बुलेट प्रूफ जैकेट मंगा अमदी हेड गियर मंगा ने फगलवा पोलम सिंह मखा ताबा लीगल एक्शन लौखटनबा मफम चाना सिनखरे हारि Makatarapa aruba pauda World Red Cross Day lisingani kunmanga palan tharonga mari lenana Bishnupur district me Nepal phawba pangthokadaba thabak thoram sing lauthokre. Deputy Commissioner Bishnupur Laurembam Vikram IAS ki miyeng makhada Indian Red Cross Society IRCS Bishnupur district ki branch thabum ama chupna chathagadaba World Red Cross Day lisingani kunmanga palan tharonga mari lenana Bishnupur district ta mathang tha megi Nepal phawbagi manungda pangthokadaba thoram sing lauthokre. DC complex Bishnupur da leiba office IRCS branch asigi chairman Dr. Wahengbam Gulapi Singna thorom mapu oiduna ngarang pangthokiba management committee gi mifamna warep lauraba matungda pangthokadaba thoram sing adu lauthokibani miyamduda mifamduda thabum ama chumna chathagadaba palan thorom asigi saruk ama oina Bishnupur district ki tongan mafam singda voluntary blood donation camp come awareness anti rabies vaccination come awareness Red Cross poster campaign diabetes detection camp Ain camp liver screening camp fast and training program sing lemna pangthokani haiba AICS Manipur state branch ki matenga loinana senthok walaba imung sing amadi yengsinbenaba kana leitraba miyoi singda relief ki polam singchu yenthoklamgani haina chairman Dr. Wahengbam Gulapi singna lauthogi thawbom ama chathagadaba thoram sing lauthokpa aduda ARCS Manipur state branch ki executive member Hemam Sotejit Singh IRCS Bishnupur district branch की vice chairman Mainam Ibemhal Devi secretary Dr. Huidrom Roman Singh amadi atai thomi singchu saruk yaduna pangthoki